BJP na Manipur da thokliba Irang asigi Waroisin Puraknaba Hotnaramdabasi Yamna Ningba Kainingaini haina CLP leader Okram Ibobi na phongdokhre wafumase Congress Party na chatharakpa J Bapu J Bhim J Samvidhan campaign gi manungchanna pangthokpa Samvidhan Bachao Rashtriya Padayatra gi thoramda mahakna phongdokhibane Manipur Pradesh Congress Committee MPCC gi President MLK Mega Chandra yauna MPCC gi makok thongba thongmi kayana saruk yaduna ngasi lilong haurebi makhale kaida pangthokhiba thoramada CLP leader Okram Ibobi na hai ngasidi lebak asigi constitution amadi democracy gi maraibak karamba fibamda leiri haibase kupna nainaba mathau tai BJP na luchingliba lenga asina malemna singthanariba lebak asigi constitution ase khongaw nabagi thabak kaya chatharakli BJP na lebak asigi constitution semgatpada achauba thodang lokhiba Dr. Bhim Rao Ambedkar amadi malemna ikai khumnariba lebak asigi mapani haina longnariba Mahatma Gandhi bu karem kathai nabagi thawong kaya chathariba ase Congress Party na yabangam loi lebak lingbagi khwaidigi maru oiba yanglen sarudi secularism ne lebak asigi constitution da secularism gi maru oiba ase mayek sengna iduna leiribane lebak asida mana pamjaba lining laishon chatpada athingba leite minority singe fibam fagarhanba haibase lengak loi singe thodang ne Congress Party na lengak paiba matamda minority singe yaifanaba thaushil kaya paikhatki adubu thaurang sing adu BJP na investment policy ni haina pauthoke masi yamna laibak thiba amane lebak asida leiriba kanglo furup sing nungsi channa amato oina leminaraba matamda ta lebak asida tangduleita ba purakani haibase Congress Party gi thazabani haina mahatna makhata ki संविधान से वो इबिरंबा मधुगी ड्राफ्टिंग कमिटी की चेयरमैन वो इबिरंबा डॉक्टर भीमराव अंबेडकर समना हाइजरबदी जाय भीम मना कोइना हाइजरजे डॉक्टर भीमराव अंबेडकर दुबुने अब कोइना जाय भीम मना हाइजरजे मसीबु पार्लियामेंट दा श्री अमित शाह होम मिनिस्टर इकाई बपीरी बनीने मानाबा अदर समाई तोडरा पृथ्वी पुनमंगना भारत तल्लाको मतमदा Father of the nation, Mahatma Gandhi ji da makok nondaba kanasu yawbanati. Isang champat dilida leba magi sanskar tawhiba mafam haiba tarine. Samadhi juda la aga makok nondaba kanasu yawbanati. Chaure haiba prithvi kalle sabti leri haiba mayam si lakanda. Ado prithvi ki mafam khuding makta leipak khuding makta. Magi murti sarga madhura laikat taba kanasu yawda bane. Thawramaduga mari lainana MPCC ki President MLK Mega Chandra na hai lebak asigi constitution ase lengak loi singna ningthina ngaktuna chattabadagi miyamna awaba kaya mayuk nabani BJP na Dr. Bhim Rao Ambedkar amadi lebak asigi mapani haina longnariba Mahatma Gandhi bu karemnaba ase Yamna Ningba Kainingaini ngasidi lebak asigi constitution amadi democracy ase aikoina ngak senduna thamba yamna mathau tai haina mahakna makhata phongdokhi Manipur back to 30 years tahi kuntha maning halaga chatkre maram asina masi puram ase sangvidhan ngak tabadigi leingak asina thogan khibani haibase khoina khangabani na aikoi sangvidhan ngak pangamba bharat punksiba manipur punksiba community khudima punksiba lo phajana ngak Shaba Congress Party Natana Lebaga Sik Kanbanga Maroi Lamdam the Siki Narol Sing Kanbanga Maroi Haibase Masiki Damakta Aiko Sangvidan Batao Haiba Asigi Kolao Amasung Kongja the Sissan Jarakpani Maramashina Mipung Kudibang Nasrajo Pibio Congress Party Bu Luxi Vidula Aikogi Asikuba Kongja Akogi Kongjang Nase Masi Mapung Pana Sawapi Heraga Manipurda Anauba Manipur Ama Anauba Manipur Amagidamak Aikoi kudimak saruk yasi